ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯥꯟꯊꯣꯛꯆꯕ ꯋꯦꯕ ꯁ꯭ꯇꯣꯔꯤ ꯁꯤꯔꯤꯁ ꯂꯃꯟꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯖꯨꯟ ꯔꯟꯖꯟꯒꯤ ꯃꯆꯥꯅꯨꯄꯥꯒ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯩ꯫ ꯔꯟꯖꯟꯒ ꯅꯤꯡꯊꯦꯝꯒꯁꯨ ꯋꯥꯔꯤ ꯁꯥꯔꯤ ꯇꯤꯚꯤ ꯌꯦꯡꯗꯨꯅ꯫ ꯁꯣꯝꯗ ꯀꯤꯆꯟꯗ ꯁꯅꯥꯔꯩꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯔꯟꯖꯟꯒꯤ ꯃꯃꯥꯁꯨ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯤ꯫ ꯔꯟꯖꯟꯒꯤ ꯃꯃꯥꯅ, "ꯏꯕꯦꯝꯃ, ꯃꯔꯛ ꯃꯔꯛꯇ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯁꯨꯇꯤ ꯐꯪꯕꯒ ꯂꯥꯛꯎꯀꯣ꯫ ꯅꯈꯣꯏ ꯂꯥꯛꯄꯁꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯏꯃꯥꯗꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯈꯔ ꯌꯦꯡꯗꯨꯅ ꯅꯣꯛꯀꯗꯕꯁꯨ ꯃꯃꯥ ꯂꯩꯇꯕꯅꯤꯅ ꯁꯦꯟꯅꯕ ꯉꯝꯗꯕꯅꯤꯅ ꯃꯄꯥꯝꯗ ꯊꯝꯂꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯂꯥꯛꯀꯅꯤꯅ ꯃꯄꯥꯅ ꯂꯧꯕꯤꯔꯨꯕꯅꯤ." ꯁꯅꯥꯔꯩꯅ, "ꯏꯃꯥ, ꯏꯅꯝꯃꯒꯤ PG ꯇꯧꯕꯗꯨꯅ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ?" ꯔꯟꯖꯟꯒꯤ ꯃꯃꯥꯅ, "ꯃꯊꯪ ꯆꯍꯤꯗ ꯂꯣꯏꯔꯅꯤ꯫ ꯃꯥ ꯊꯣꯛꯂꯛꯄꯁꯨ ꯑꯗꯨ ꯃꯉꯥꯏꯗ꯫ ꯃꯊꯧ ꯆꯤꯟꯈ꯭ꯔꯕ ꯗꯣꯛꯇꯔꯅꯤꯅ ꯏꯁꯨꯁꯦ ꯌꯦꯡꯁꯤꯟꯕ ꯁꯪꯗꯦ ꯃꯈꯣꯏꯗꯤ꯫ ꯅꯣꯏꯒꯤꯁꯨ ꯚꯥꯅꯨꯗꯣ ꯈꯔ ꯀꯣꯝꯂꯝꯂꯅꯤ ꯅꯪ ꯂꯩꯔꯕꯅꯤꯅ꯫ ꯏꯃꯥꯗꯤ ꯅꯣꯏ ꯇꯥꯃꯣ ꯔꯟꯖꯟꯅ ꯅꯪꯅ ꯏꯁꯨ ꯖꯨꯟꯕꯨ ꯂꯨꯅ ꯇꯧꯕꯤꯅ ꯋꯥꯔꯤ ꯇꯝꯕꯗ ꯀꯌꯥꯗꯤ ꯍꯔꯥꯎꯔꯦ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯍꯥꯏ꯫ ꯌꯦꯡꯉꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯁꯨ ꯖꯨꯟꯁꯦ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯅꯤꯡꯊꯦꯝꯁꯦ ꯌꯥꯝ ꯐꯕ ꯑꯉꯥꯡꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯔꯟꯖꯟꯒ ꯇꯤꯟꯅꯔꯛꯄꯅ ꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯏꯃꯥꯅ ꯈꯪꯉꯤ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯈ꯭ꯔꯕ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯦ, ꯆꯣꯡꯁꯤꯟꯗꯨꯅ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯁꯦ ꯑꯐꯕ ꯃꯤꯗꯨꯗ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯃꯧ ꯊꯥꯕ ꯂꯩꯕꯁꯨ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦꯗꯣ." ꯁꯅꯥꯔꯩ ꯅꯨꯡꯉꯥꯏꯇꯅ, "ꯏꯃꯥ, ꯏꯅꯝꯃꯗꯣ ꯀꯝꯗꯧꯅ ꯂꯩꯈꯤꯗꯕꯅꯣ? ꯅꯤꯡꯊꯦꯝꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯄꯅꯤ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯃꯥꯒꯤ ꯏꯪꯈꯣꯜ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈꯤ꯫ ꯊꯕꯛ ꯇꯧꯔꯕ ꯃꯇꯨꯡ ꯊꯥꯕꯜꯂꯩ ꯂꯨꯍꯣꯡꯗꯨꯅ ꯀ꯭ꯋꯥꯇꯔꯗ ꯄꯨꯟꯅ ꯂꯩꯕꯅꯤ꯫ ꯊꯥꯕꯜꯂꯩꯒꯤꯗꯤ ꯀꯅꯥ ꯂꯩꯖꯗꯦ꯫ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯅ ꯗꯦꯜꯂꯤꯗ ꯂꯩꯕꯗ ꯈꯪꯅꯔꯛꯄꯅꯤ ꯍꯥꯏ꯫ ꯃꯅꯦꯁꯤꯡ ꯊꯣꯛꯄꯒꯤꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯏꯕꯨꯡꯉꯣꯅ ꯅꯨꯡꯁꯤꯅꯔꯨꯕꯖꯥꯠꯅꯤ꯫ ꯏꯁꯨ ꯖꯨꯟꯕꯨ ꯄꯣꯛꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯦ ꯂꯩꯔꯒꯅꯦ ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎꯅ ꯂꯩꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯈꯤ, ꯋꯥꯗꯨꯅꯇ ꯂꯥꯛꯂꯕ ꯏꯆꯥ ꯅꯤꯡꯊꯦꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯗꯨ ꯎꯕꯗ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯅꯨꯡꯉꯥꯏꯌꯨ ꯇꯝꯂꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤ ꯃꯣꯟꯗꯨꯝꯗ꯫ ꯅꯤꯡꯊꯦꯝꯒ ꯄꯨꯟꯅ ꯂꯝꯕꯤꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯏꯕꯦꯝꯃ ꯊꯥꯕꯜꯂꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯄ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯊꯦꯡꯅꯕꯗꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯒꯤ ꯃꯤꯅꯣꯛ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯦ ꯉꯁꯤꯗꯤ꯫ ꯏꯆꯥꯒꯤ ꯃꯤꯅꯣꯛꯁꯦ ꯅꯪꯅ ꯃꯥꯡꯍꯟꯒꯅꯨꯀꯣ ꯕꯦꯝꯃ." "ꯏꯃꯥ." ꯊꯣꯏꯒ ꯖꯨꯟꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯣꯏꯅ, "ꯏꯆꯟ ꯃꯆꯥꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯃꯥꯗꯒꯤ ꯃꯈꯣꯏ ꯃꯃꯥꯆꯥꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯩ, ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯤꯅ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ?" ꯖꯨꯟꯅ, "ꯕꯨꯕꯣꯛ, ꯍꯦꯜꯂꯤꯀꯣ?" ꯁꯅꯥꯔꯩꯒ ꯔꯟꯖꯟꯒꯤ ꯃꯃꯥꯒꯁꯨ ꯅꯣꯛꯏ꯫ "ꯆꯞ ꯃꯥꯟꯅꯩ, ꯑꯅꯤꯃꯛ ꯍꯦꯜꯂꯤ꯫ ꯗꯥꯊꯣꯏꯒꯤ ꯃꯃꯥꯁꯨ ꯅꯨꯡꯁꯤ, ꯖꯨꯟꯒꯤ ꯃꯃꯥꯆꯥꯁꯨ ꯅꯨꯡꯁꯤ." ꯁꯣꯝꯗꯅ ꯔꯟꯖꯟꯅ, "ꯏꯕꯣ, ꯅꯪ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦꯍꯦ." ꯅꯤꯡꯊꯦꯝꯅ, "ꯑꯁ, ꯑꯩ ꯀꯃꯥꯏ ꯇꯧ ꯍꯥꯏꯅꯣ? ꯃꯥ ꯎꯕꯗ ꯂꯣꯏ ꯀꯥꯎꯈ꯭ꯔꯤꯁꯦ, ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯒ." "ꯑꯩꯅꯗꯤ ꯁꯨꯃꯥꯏꯅ ꯀꯧꯔꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯅꯤꯁꯦ ꯍꯥꯟꯅꯅ. ꯑꯩꯅ ꯏꯃꯥꯗ ꯈꯔꯗꯤ ꯍꯧꯗꯣꯛ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯤꯅ ꯍꯥꯏꯅꯕ ꯇꯁꯦꯡꯅ ꯆꯨꯝꯃꯤꯍꯦ." "ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ ꯍꯥꯏꯁꯦ?" "ꯍꯣ, ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯅꯨꯄꯥꯗꯣ ꯐꯅ ꯆꯥꯎꯕ ꯑꯣꯐꯤꯁꯥꯔ ꯑꯣꯏꯒꯦꯔꯥ, ꯐꯅ ꯂꯦꯝꯕ ꯃꯤ ꯑꯣꯏꯒꯦꯔꯥ, ꯑꯉꯥꯡ ꯑꯣꯜꯂꯛꯏ ꯍꯥꯏ, ꯑꯉꯥꯡꯗꯧꯅ ꯄꯨꯡꯉꯥꯎ ꯉꯥꯎꯏ ꯍꯥꯏꯅꯩꯅꯦ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯅꯨꯄꯤ ꯑꯃ ꯍꯥꯏ ꯌꯥꯗꯦ, ꯑꯃ ꯍꯥꯏ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯊꯦꯡꯅꯕꯗꯒꯤꯗꯤ ꯏꯀꯥꯏ ꯏꯊꯤ ꯈꯪꯗ꯭ꯔꯦꯕ ꯅꯪ ꯍꯥ? ꯃꯄꯥꯜ ꯊꯣꯛꯑꯦ, ꯅꯌꯨꯝ ꯄꯥꯅꯤꯡꯕꯅ ꯈ꯭ꯔꯣꯛ ꯈꯣꯠꯂꯦꯁꯦ." ꯅꯤꯡꯊꯦꯝꯅ, "ꯆꯤꯟ ꯊꯤꯔꯛꯀꯅꯤ ꯑꯗꯩꯗꯤ, ꯅꯪ ꯑꯣꯏꯔꯝꯂꯗꯤ ꯈꯪꯗꯧꯅꯤ." "ꯑꯗꯣ ꯚꯥꯏ, ꯅꯨꯄꯤꯅ ꯅꯨꯄꯥꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯀꯝꯗꯧꯔꯛꯀꯦ?" "ꯈꯟꯅꯕ ꯌꯥꯏ꯫ ꯅꯨꯄꯤꯅꯅꯦ ꯅꯨꯄꯥ ꯑꯃꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯅꯨꯄꯤꯗꯣ ꯏꯃꯥ ꯑꯗꯨꯝ ꯑꯣꯜꯂꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯑꯗꯨ ꯇꯧ ꯌꯥꯗꯦ, ꯑꯗꯨ ꯐꯠꯇꯦ, ꯑꯗꯥꯏꯅ ꯀꯦꯌꯔ ꯂꯧꯏ." "ꯑꯁ,
Sanaredi ima ondri hojiphaudi. Ma aibu nungsiba yauda jalo. Ranjana yareko yam hinjilana onjarakani maina. Namangda nga thongba yen thongba ahawba cha puthokuna thamlaga chaba hidradi tukjaredana. Nupa tho bundu. Bye. Ai amaga ki marakta khenaba khara leibasina ai nupa thokpa ngamdri. Kari amu khenare nangna imo tasalaisina. Ningthemna Bye. Aina icha leiraba nupani. Aduga mana lisabini. Aina sat nungsi haijalubada mana muglana laukini. Iyumda leirena kudung chaba laukini soidana khankini. Aduna aibu junbu thadolaga chatkidra pakhale. Ai tasengna mana yumdudagi ichabu thadokuna chatkigadabai muhut aigi thamoise wajasanu khale. Ranjanna Madusu khanaba yaba wafamni. Matam khara magi mawong yengasi. Hoi bai. Matam khara leiraga ningthem Imphal East posting lakle. Yumdasu ayamba matam lakpa yare. Junna Mamacha ngasidi kethairo akoi school gi imanabi mayamda mamacha yenghandoini. As papa su lakte he ai kapningle. Mamacha phone tobiyo papa da. Sanaraina tauge buboktagi phone laurucho. Bubok phone amukta piyo. Ai papa da phone toge. Hazik phao papa laktre. Banuna se loshilo thenglani pung 10 haiba natro mapan helene. June peri papa do nungside hazik phao lakpide. Mamacha khoini di asaina loirabani. Phone du puduna Sanare depi. Sanare phone du ningthemda tawi. Ningthemna phone receive tawbaga wa ngangba nangdri. Dada hozipho kaidawrige pung 10 haibani. Ta dawri abi amadi sawbada loireba. Ningthemna yoraklani lambida leiri. Noini loishalaga geta ngairamlo. Sanare kerap tawna. As talle papam law. Dress change tawna ba. Noi police ke dress tuga chatmina batali e. Ningthem noklaga. Hoi. Akhoi mama chagi apamba dress se tokeda. Dress to puthomu. Yam thuna yoktradi aisu sawrani. Thamage ko. Sawkhino yoraklani. Driver seat front mirror dagi ningthem gi mawongdo yenglaga noi. Akhoi sir gi jeans khutau sidiba ngai he. Nubi se laini ko. Nupa akhoi bu nokhange kaphange lan tawnahange nungshinahange makhoi gi khutta pulap leirame. Sanare ningthim gi kaborto hangdoktuna dress khali. Black pen light blue men shirt ama puthoktuna thami. Jun gi dress su lotion balore. Masamdu nakan da punjinbi. Abema papa yoroklani kapaya de ko masak thijan gani ba. Banuna ibungo dubu yoroktri habro onthokna thawa sadeda. Sanaraina ine lambi da leire yoroklani hayi. Gari thaujalakpagi makhol tabada Jun chenthoki. Jun papa lae noi loirabo. Junna akhoi ngasaina lorena. Jun bu pongkatuna ningthemna sawba themi. Papa na sasat loshilage dudi. Yam thenge papa nang yada tawrini. Sana aigi senaba phi puthoklabo. Sanaraina au phamungda thanamlabani. Ningthem bathroom da jangsinduna masado fresh oithoklaga phi se chili. Sanarai moja furid yaudriye. Banuna cho awada pa yengsinbiru cho thengle. Sanare ningthemda yengde ikaiduna kabortu hangdoktuna moja furid ama puthoklaga dada sida leire. Si haramlaga kadudagi thokige tawi. Ningthem moja furid to lisilaga aigi khong moja hanagi se nungaite ama yenglamo. Sanare amuk hanjanduna khong moja thiri. Ningthem su chungdring lepaga Sanare da yengduna le. Dada se sigi white se oina tungu. Ningthem na munna yengduna leirambatuda hainada boy ikai boy mamaida non tharaga. Kaino thengle haraga
Leblꯤꯕ ꯅꯤꯡꯊꯦꯝꯗ ꯈꯣꯡ ꯃꯣꯖꯥꯗ ꯄꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯁꯅꯥ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯁꯅꯥꯔꯩ ꯃꯃꯥꯏꯗꯤ ꯑꯣꯟꯁꯤꯜꯂꯛꯇꯦ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯅꯤꯡꯊꯦꯝ ꯑꯥꯏꯔꯟ ꯒ꯭ꯔꯣꯗꯦꯖꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯨꯊꯣꯛꯏ ꯁꯅꯥꯔꯩ ꯁꯦ ꯁꯤ ꯁꯤꯖꯜꯂꯣ ꯅꯉꯛꯇꯣ ꯏꯍꯥꯡ ꯍꯥꯡꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯅꯥꯔꯩꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯁꯅꯥꯒꯤ ꯂꯤꯛ ꯃꯔꯤ ꯑꯃ ꯅꯥꯅꯞꯄꯤ ꯑꯃꯒ ꯄꯤꯔꯛꯏ ꯁꯅꯥꯔꯩ ꯉꯛꯅ ꯗꯥ ꯅꯤꯡꯊꯦꯝꯅ ꯖꯨꯟꯒꯤ ꯃꯃꯥꯒꯤ ꯑꯩꯅ ꯁꯥꯕꯤꯕꯅꯤ ꯃꯥꯅꯁꯨ ꯌꯥꯝ ꯄꯥꯝꯖꯅ ꯆꯤꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕꯗ ꯑꯔꯦꯝꯕꯗ ꯃꯇꯝ ꯀꯌꯥꯁꯦ ꯎꯄꯨꯁꯤꯗ ꯂꯩꯔꯛꯂꯦ ꯑꯩꯅꯁꯨ ꯑꯩꯒꯤ ꯊꯥꯕꯜ ꯂꯩꯃꯛꯅꯤ ꯈꯟꯅ ꯅꯍꯥꯜꯗꯒꯤ ꯊꯝꯂꯛꯄꯅꯤ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯆꯤꯜꯂꯣ ꯗꯥ ꯌꯥꯅꯤꯗ ꯃꯗꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯇꯅ ꯁꯅꯥꯔꯩ ꯉꯁꯤꯒꯤ ꯏꯆꯥꯒꯤ ꯄꯦꯔꯦꯟꯁ ꯃꯤꯠ ꯆꯠꯄꯗ ꯃꯃꯥ ꯌꯥꯎꯗꯅ ꯅꯤꯡꯕ ꯀꯥꯏꯅ ꯆꯠꯂꯝꯒꯗꯕ ꯑꯩꯒꯤ ꯖꯨꯟꯕꯨ ꯍꯔꯥꯎ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯆꯠꯄ ꯐꯪꯍꯟꯕꯁꯤꯗ ꯑꯩꯅ ꯍꯔꯥꯎꯖꯗꯨꯅ ꯆꯝꯅ ꯄꯤꯕꯅꯤ ꯅꯪꯅ ꯑꯃꯟꯕ ꯃꯤꯅ ꯁꯤꯖꯤꯟꯅꯔꯨꯕ ꯐꯤꯃꯜꯅꯤ ꯈꯟꯗꯨꯅ ꯂꯧꯅꯤꯡꯉꯝꯗꯕꯗꯤ ꯈꯪꯗꯦ ꯁꯅꯥꯔꯩ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯗꯗꯥꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯑꯩꯅ ꯐꯤꯃꯜꯅꯤ ꯃꯤꯅ ꯁꯤꯖꯤꯟꯅꯔꯨꯔꯦ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯛ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛꯇꯣ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯨꯝꯕꯅ ꯁꯤꯖꯤꯟꯅꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯈꯟꯖꯔꯨꯕꯅꯤ ꯁꯅꯥꯔꯩ ꯅꯤꯡꯊꯦꯝꯒꯤ ꯂꯤꯛꯇꯨ ꯂꯧꯗꯨꯅ ꯉꯛꯁꯝꯗ ꯁꯤꯖꯤꯜꯂꯤ ꯁꯅꯥꯗꯨꯁꯨ ꯅꯥꯀꯣꯡꯗ ꯆꯤꯟꯁꯤꯟꯈ꯭ꯔꯦ ꯅꯤꯡꯊꯦꯝꯗꯨ ꯃꯄꯤꯗꯨ ꯇꯨꯃꯤꯟꯅ ꯇꯩꯊꯣꯛꯆꯩ ꯖꯨꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩ ꯁꯥꯎꯔꯛꯂꯒꯦ ꯀꯞꯂꯛꯂꯒꯦ ꯄꯄꯥ ꯅꯪ ꯁꯨꯛꯂꯣꯏ ꯂꯣꯏꯗꯦ ꯃꯃꯥꯆꯥ ꯄꯄꯥ ꯄꯨꯔꯒꯨꯝꯁꯤ ꯑꯩꯈꯣꯏꯅꯤ ꯆꯠꯈ꯭ꯔꯁꯤ ꯅꯤꯡꯊꯦꯝ ꯈꯣꯡꯎꯞꯇꯨ ꯁꯠ ꯁꯠ ꯇꯣꯡꯁꯤꯜꯂꯤ ꯂꯣꯏꯔꯦ ꯑꯩꯁꯨ ꯄꯨꯕꯤꯌꯨ ꯄꯕꯠ ꯂꯣꯏꯔꯣ ꯑꯗꯨꯗꯤ ꯁꯅꯥꯔꯩꯁꯨ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯐꯨꯔꯤꯠꯀꯤ ꯀꯨꯟꯗꯥꯝꯗꯣ ꯄꯥꯟꯕꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤ ꯅꯤꯡꯊꯦꯝꯗꯤ ꯑꯃꯨꯛ ꯁꯅꯥꯔꯩꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯖꯨꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯒꯤ ꯁꯝꯆꯦꯠꯇꯨ ꯂꯧꯔꯒ ꯁꯅꯥꯔꯩꯗ ꯄꯤ ꯁꯅꯥꯔꯩꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯁꯝꯗꯣ ꯑꯃꯨꯛ ꯍꯥꯠꯄꯤ ꯁꯅꯥꯔꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯗꯗꯥ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯨꯔꯣ ꯌꯥꯔꯕ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯣꯏ ꯃꯍꯨꯠ ꯍꯣꯏ ꯄꯄꯥ ꯅꯪ ꯅꯅꯥꯎ ꯑꯣꯜꯂꯦ ꯃꯃꯥꯆꯥꯅ ꯂꯣꯏ ꯇꯧꯕꯤꯔꯦ ꯃꯃꯥꯆꯥꯗ ꯃꯃꯥ ꯀꯧꯔꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯁꯦꯡꯅ ꯃꯥꯁꯦ ꯏꯃꯥ ꯑꯣꯜꯂꯖꯥꯠꯂꯣ ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄ ꯑꯣꯏꯔꯝꯂꯅꯤ ꯄꯄꯥ ꯐꯣꯇꯣ ꯅꯝꯂꯛꯑꯣ ꯃꯃꯥꯆꯥ ꯈꯣꯏꯅꯤꯒꯤ ꯅꯤꯡꯊꯦꯝ ꯐꯣꯟꯗꯣ ꯄꯨꯊꯣꯛꯇꯨꯅ ꯐꯣꯇꯣ ꯅꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯄꯨꯟꯅ ꯁꯦꯜꯐꯤ ꯇꯧꯏ ꯚꯥꯅꯨꯅ ꯍꯜꯂꯛꯑꯒ ꯀꯥꯞꯄꯨꯅꯦ ꯅꯣꯏꯒꯤ ꯐꯣꯇꯣꯗꯨꯕꯨ ꯊꯦꯡꯂꯤꯃꯤ ꯁꯅꯥꯔꯩ ꯅꯤꯡꯊꯦꯝ ꯖꯨꯟ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯁ ꯃꯦꯗꯥꯝꯒ ꯁꯔꯒꯁꯤ ꯌꯥꯝ ꯄꯛꯅꯩꯀꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯁꯨ ꯑꯣꯐꯤꯁꯔ ꯀꯥꯏꯗꯣ ꯑꯣꯏꯅꯤꯡꯂꯛꯏꯀꯣ ꯖꯤꯠꯅ ꯒꯥꯔꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯍꯨꯝꯗꯣ ꯀꯥꯈꯠꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯁꯨ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯒꯥꯔꯤꯗ ꯊꯧꯗꯣꯛꯈꯤ ꯚꯥꯅꯨꯗ ꯃꯈꯨꯠ ꯍꯥꯏꯔꯝꯃꯤ ꯖꯨꯟꯁꯨ ꯚꯥꯅꯨ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯏꯁꯨꯁꯨ ꯅꯤꯡꯊꯦꯝꯁꯨ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯍꯜꯂꯦ ꯍꯦ ꯏꯁꯣꯔ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨꯀꯣ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯀꯣꯏꯊꯣꯛꯂꯨꯕ ꯌꯥꯔꯦ ꯍꯟꯗꯛꯇꯤ ꯖꯨꯟꯒꯤ ꯁ꯭ꯀꯨꯜꯗ ꯖꯨꯟꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯖꯨꯟꯅ ꯁꯅꯥꯔꯩꯕꯨ ꯃꯁꯛ ꯇꯥꯛꯂꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯨ ꯇꯨꯃꯤꯟ ꯉꯥꯡꯅꯩ ꯏꯁ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯅꯦ ꯑꯇꯣꯝꯕꯤ ꯑꯣꯏꯕꯗ ꯄꯥꯝꯃꯨꯏ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯃꯁꯛ ꯈꯨꯐꯖꯁꯤꯒ ꯀꯩꯅꯣꯍꯦ ꯏꯆꯝ ꯆꯝꯕ ꯑꯇꯣꯝꯕꯤ ꯅꯠꯇꯦ ꯃꯤ DSP ꯑꯃꯒꯤ ꯑꯇꯣꯝꯕꯤꯅꯤ ꯀꯩꯅꯣ ꯑꯁ ꯅꯣꯏꯁꯨ ꯅꯨꯄꯤ ꯂꯩꯅ ꯑꯣꯏꯕꯃꯛꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯗ ꯑꯣꯏꯕꯗꯤ ꯀꯥꯏꯗꯦꯗꯅ ꯏꯕꯦꯝꯃ ꯅꯨꯄꯤ ꯂꯩꯇ꯭ꯔꯁꯨ ꯃꯆꯥ ꯂꯩꯔꯤꯁꯤꯗꯤ ꯃꯤꯆꯥ ꯌꯣꯛꯄ ꯍꯥꯏꯁꯦ ꯇꯟꯗ꯭ꯔꯣ ꯑꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤꯅꯦ ꯄꯩꯁꯥꯕꯨ ꯄꯥꯏꯔꯗꯤ ꯃꯆꯥ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯄꯪꯑꯣꯏꯗ ꯑꯣꯏꯅꯔꯕꯅꯤ ꯅꯨꯄꯤꯁꯤꯁꯨ ꯄꯩꯁꯥꯒꯤ ꯈꯜꯂꯒ ꯑꯣꯏꯔꯛꯂꯤꯅꯤ ꯀꯩꯅꯣ ꯃꯅꯤꯡꯗ ꯅꯨꯄꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤꯁꯤꯡꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯅꯤꯡꯊꯦꯝꯁꯨ ꯇꯥꯏ ꯃꯇꯣꯝꯗ ꯅꯨꯡꯉꯥꯏꯖꯗꯦ
ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅ ꯆꯝꯖꯔꯕꯤ ꯃꯥꯕꯨ ꯂꯥꯟꯅ ꯎꯍꯟꯕꯤꯔꯦ, ꯁꯦꯜꯗ ꯃꯤꯍꯧꯕꯤ ꯑꯣꯏꯅ ꯇꯥꯍꯟꯕꯤꯔꯦ꯫ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯅꯣ, ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯌꯥꯝ ꯌꯦꯡꯕ ꯃꯤꯅꯤ꯫ ꯏꯆꯥ ꯂꯩꯔꯕ ꯑꯩꯅ ꯂꯩꯁꯥꯕꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯏꯁꯥꯒꯤ ꯋꯥꯈꯜꯁꯦ ꯋꯥꯔꯛꯆꯕ ꯉꯝꯗ꯭ꯔꯦ꯫ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯕꯒꯤ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯅꯔꯤꯗꯨ ꯅꯤꯡꯊꯦꯝꯗꯤ ꯎꯪꯗꯨꯅ ꯐꯝꯂꯤꯉꯩꯗ ꯇꯥꯍꯧꯗ꯭ꯔꯦ꯫ ꯁꯅꯥꯔꯩꯅ ꯌꯦꯡꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯦꯝꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ, "ꯗꯗꯥ, ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯣ?" "ꯍꯥ, ꯑꯩꯔꯣ? ꯀꯩꯁꯨꯝ ꯇꯧꯗꯦ." ꯁꯅꯥꯔꯩꯒ ꯖꯨꯟꯒꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ, ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯃꯥꯏꯊꯣꯡꯗꯣ ꯏꯍ ꯍꯔꯥꯎꯈꯤꯗ꯭ꯔꯦ꯫ ꯂꯝꯕꯤꯗ ꯁꯅꯥꯔꯩꯅ, "ꯗꯗꯥ, ꯕꯖꯥꯔ ꯆꯪꯈꯤꯁꯤꯔꯣ? ꯏꯟꯁꯥꯡ ꯈꯔ ꯂꯩꯈꯤꯁꯦ." ꯕꯖꯥꯔ ꯆꯪꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯟ ꯈꯟꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯦꯝꯒ ꯖꯨꯟꯒꯁꯨ ꯁꯅꯥꯔꯩꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯩ꯫ "ꯗꯗꯥ, ꯄꯥꯟꯁꯦ ꯈꯔ ꯂꯩꯁꯤꯔꯣ? ꯊꯥꯡꯖꯤꯡꯁꯤꯁꯨ ꯍꯣꯔꯦꯟ ꯏꯔꯣꯟꯅꯕ." "ꯅꯪꯅ ꯆꯥꯅꯤꯡꯕꯈꯩꯗꯣ ꯈꯜꯂꯣ." ꯌꯨꯝ ꯌꯧꯕꯒ ꯖꯨꯟꯗꯤ ꯚꯥꯅꯨꯗ ꯄꯥꯎ ꯇꯝꯂꯤ ꯁ꯭ꯀꯨꯜꯗ ꯇꯧꯕꯁꯤꯡꯗꯣ꯫ ꯅꯤꯡꯊꯦꯝ ꯁꯣꯐꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯁꯅꯥꯔꯩꯁꯨ ꯅꯤꯡꯊꯦꯝꯅ ꯃꯍꯧꯁꯥꯒꯨꯝ ꯋꯥ ꯉꯥꯡꯗꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯅꯥꯛꯇ ꯐꯝꯊꯔꯒ, "ꯗꯗꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯤ?" ꯅꯤꯡꯊꯦꯝꯅ, "ꯉꯝꯃꯤ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯩꯈꯣꯏ ꯑꯕꯦꯝꯃꯁꯦ ꯗꯦ ꯕꯣꯔꯗꯤꯡ ꯁ꯭ꯀꯨꯜꯗ ꯊꯝꯃꯁꯤꯔꯥ?" "ꯀꯩꯒꯤ? ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯀ꯭ꯂꯥꯁ 1ꯗꯪ ꯀꯥꯔꯤꯕ ꯑꯉꯥꯡꯁꯦ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯑꯗꯨꯉꯥꯝ ꯂꯩꯔꯒ ꯗꯦ ꯕꯣꯔꯗꯤꯡꯗ ꯊꯝꯗꯣꯏꯕ? ꯍꯥꯟꯅꯒꯤ ꯁ꯭ꯀꯨꯜꯁꯦ ꯀꯩꯗꯧꯔꯒꯦ? ꯐꯠꯇꯕꯒꯤꯔꯣ?" "ꯐꯩ, ꯑꯗ ꯁꯨꯝ ꯈꯔ ꯍꯩꯕ ꯍꯦꯟꯒꯠꯅꯕ." "ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯌꯨꯝꯗ ꯇꯥꯛꯂꯤꯁꯦ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯗ ꯀꯌꯥꯝ ꯍꯦꯟꯅ ꯇꯥꯛꯇꯧꯔꯤꯒꯦ?" "ꯗꯗꯥ, ꯑꯩꯗꯤ ꯖꯨꯟ ꯂꯩꯇ꯭ꯔꯗꯤ ꯂꯩꯕ ꯍꯩꯅꯔꯣꯏꯌꯦ꯫ ꯑꯩ ꯖꯨꯟꯕꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯃꯤꯀꯨꯞ ꯑꯃꯇ ꯂꯩꯍꯟꯅꯤꯡꯗꯦ." ꯁꯤ ꯍꯥꯏꯅ ꯁꯅꯥꯔꯩ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯄꯤ ꯅꯧꯔꯛꯏ꯫ ꯈꯪꯗꯦ ꯁꯅꯥꯔꯩ, ꯋꯥꯈꯜꯁꯦ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯈꯜꯂꯛꯏ꯫ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯏ꯫ ꯅꯤꯡꯊꯦꯝꯗꯤ ꯃꯍꯧꯁꯥꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯗ꯭ꯔꯦ ꯃꯥꯏꯊꯣꯡꯗꯣ꯫ ꯚꯥꯅꯨꯅ, "ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯑꯩꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯕꯤꯗ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤꯔ ꯈꯜꯂꯤꯅꯦ." ꯅꯤꯡꯊꯦꯝꯅ, "ꯏꯅꯦ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯗꯕꯅꯣ?" "ꯊꯥ ꯑꯃꯃꯨꯛꯇꯤ ꯂꯩꯔꯅꯤ ꯆꯠꯄꯨ ꯆꯠꯂꯗꯤ꯫ ꯌꯨꯝꯁꯤꯗꯁꯨ ꯏꯕꯦꯝꯃ ꯁꯅꯥꯔꯩꯁꯨ ꯂꯩꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯁꯤꯔ ꯈꯜꯂꯤꯕ꯫ ꯃꯥꯅꯁꯨ ꯂꯥꯛꯇꯦ ꯂꯥꯛꯇꯦ ꯁꯨꯝ ꯍꯥꯏ꯫ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯑꯄꯤꯛꯄ ꯖꯨꯟꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗꯕꯒꯤ ꯁꯨꯝ ꯆꯠꯇꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃꯁꯨ ꯂꯩꯔꯦ, ꯅꯪꯁꯨ ꯅꯛꯅ ꯇꯥꯔꯕꯅꯤꯅ ꯆꯠꯍꯧꯔꯨꯔꯁꯤꯔ ꯈꯟꯕꯅꯤ." "ꯍꯣꯏꯅꯦ, ꯑꯩ ꯇꯤꯀꯦꯠ ꯀꯛꯂꯒꯦ꯫ ꯀꯩꯗꯧꯉꯩꯒꯤ ꯀꯛꯁꯤꯒꯦ?" ꯁꯅꯥꯔꯩꯅ, "ꯑꯁ, ꯏꯅꯦ ꯂꯩꯇ꯭ꯔꯗꯤ ꯌꯨꯝꯁꯦ ꯏꯆꯤꯛ ꯆꯤꯛꯂꯅꯤꯕꯨ." ꯚꯥꯅꯨꯅ, "ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯌꯦꯡꯂꯒ ꯑꯗꯨꯝ ꯀꯛꯂꯛꯑꯣ." ꯅꯤꯡꯊꯦꯝ, "ꯅꯪꯁꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯣ꯫ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯃꯅꯨꯡꯗꯗꯤ ꯏꯕꯦꯝꯃꯒ ꯑꯉꯥꯡꯁꯤꯒꯗꯪ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯩꯖꯔꯁꯨ ꯃꯈꯣꯏꯅ ꯃꯈꯣꯏꯅꯤꯗꯣ." "ꯍꯣꯏꯅꯦ." ꯖꯨꯟꯅ, "ꯕꯨꯕꯣꯛ, ꯅꯦ ꯕꯤꯗ꯭ꯌꯥꯗ ꯑꯩꯒꯤ ꯇꯦꯗꯤ ꯕꯤꯌꯔ ꯑꯆꯧꯕ ꯂꯩꯍꯜꯂꯛꯎꯀꯣ." ꯚꯥꯅꯨꯅ, "ꯇꯦꯗꯤꯗ ꯅꯠꯇꯦ, ꯏꯁꯨꯒꯤ ꯐꯨꯔꯤꯠ ꯁ꯭ꯀꯔꯠ ꯃꯌꯥꯝ ꯂꯩꯍꯜꯂꯛꯇꯣꯏꯅꯤ." "ꯕꯨꯕꯣꯛ, ꯅꯪ ꯅꯨꯡꯇꯤꯒꯤ ꯐꯣꯟ ꯇꯧꯔꯨꯀꯣ." "ꯇꯧꯔꯛꯇꯣꯏꯅꯤ." ꯅꯤꯡꯊꯦꯝꯅ, "ꯏꯍꯦ, ꯐꯣꯟ ꯍꯥꯏꯔꯒ ꯁꯅꯥꯔꯩꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯛꯄꯅꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯍꯧꯔꯕ ꯃꯥꯜꯂꯤ, ꯑꯩ ꯑꯝꯇ ꯌꯦꯡꯂꯨꯈꯤꯒꯦ." ꯁꯅꯥꯔꯩꯅ ꯈꯥꯝꯂꯛꯏ꯫ "ꯗꯗꯥ, ꯀꯣꯟꯅ ꯆꯥꯛ ꯆꯥꯕꯁꯦ ꯂꯣꯏꯔꯒ ꯌꯦꯡꯂꯣꯗ, ꯆꯥꯛ ꯈꯔ ꯍꯥꯞꯄꯛꯀꯦ." "ꯌꯥꯔꯦ, ꯑꯩ ꯋꯥꯏ." ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯚꯥꯅꯨꯅ, "ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯁꯤꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯁꯤꯅ?" ꯁꯅꯥꯔꯩꯅ, "ꯈꯪꯗꯦ ꯏꯅꯦ, ꯉꯁꯥꯏ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯒꯤꯅꯤ꯫
wasu kya ngangde. Jundi Sanaraygi tampakta tumli. Sanarayga Banugana TV yengli. Sanaray se simsu Jio hablabani. Adum sizinaba yarani. Kadaya ngangdo ay sumbirurage. Nang suwaramlani. Sanaraygi tampaktagi angangdo thangali. Sanarayna Dada yani Ningthem Sanarayna harido tasinade angangdo namdana pamkhatli. Jun tumna ay mama chaga tumni talli Dada se ay sumge yani se to mama chaga tumni si jadi. Ningthem angangdo thanumlaga kada jangkhige tawi. Banuna Ningthem nangbu ngai khone wari sasi ngak phamula o. Ine ay kokse nungaite hayeng sarase. Si haramlaga Ningthem di kada dumok jangkhre. Sanaray nungaitana yengduna lehowi. Banuna office da kari taunaba yaurojano ne magisibo. Ine Bidyado ada kari tamlino. Ine kuina lithulakanu ko. Banuna hoi Bema Bidyado BSc nursing tambani. Handak loire. Private hospital amada puba thamu phare hari. Pumnamakse ibungo Ningthemna hotnabirini. Ichanupa atombadusu engineering tamli. Bangalore da madusu Ningthemna ayambu hotnare. Bidyadi tambaloiduna sel thokjarabanina kharadi komlani. Akhoi mai jana Ningthemgi laman yam tolabani. Ine dadaga inega se ibima akhoiga Ningthemga karisu thoknade. Ine di noi mamado laikhidabagi ichasingi mahi masing tamhanaba hotnabada apangba thabak suduna hingakhi. Adubu huziki matamgi angang ama mahi tamanba haibase araibadi nati. Tuition thadaba yade school fees mayamdo khunba ngamlaktabagi ai moreda chatki. Icham chamba phirol nga matamgi moregi potsing puthoraktuna dukan da thaba hori. Adubu makhoi animak mapalamda lekhibadagi inegi karbarsina makhoigi pesa khunba ngamlaktre. Ay apapata amata khantadre. Makhoigi sel thabaduda ngamnaba phatraba number 4 karbar tawba hoki. Thangal bazargi mayang mahazol amagi khuthangda moregi puthorakwa potsingi marakta lona number 4 puthораktuna makhoigi mating pangki. Isa singi sel thaba laina kona rakhi. Ibungo Ningthemna lokchawda leiringaida aibu phaki. Ayam ikaiki tawpham khangkiti. Aigi pause taraga icha singduna mamanaba singi mamangda nangadaba ikaiba. Wari lilina Banu haukraba wari singdubu ningsingnei. Ningthemna ine karigino aduk phatraba thabakse inena tawbirisibo. Suduna chattuna honabadi honaningdaduna wadana sel tanbasina pambirise jail yoba tarine ha. Banu kaptuna sir aibu madutadi tawbiganu. Inegise upai leitabagini. Noi mamana pamjarambagi ichani do amana BSc nursing taholi. Amana mana engineering tawri. Makhoigi mi amamam oina hotnabada ai afapata amta khantahudre. Inegi isa singdudi mi okibe yai. Adubu ichagumba mayam amadi phatrabani sagi pakta tautuna punsi mangkhigadoribani. Ai imung khak pharaga akhoigi samasadi manglasu yare sira. Inebu ichagumba makhoigi dugidi karimta khanbidrabra. Banu kapna ibungo ine madu khantahudre. Inebu muktadi ngakpiyu. Handaki simatadi nane makni khanduna amuktadi kanbiyu. Aina siguma phibamda leiri khanglakpada icha singduna mamanaba singi mamangda phangadaba ikaiba
Masidagi ibungo sayamna mukta kanbiyu. Aigi khandrabasu maraibak thiraba ichani dubudi nungsibiyu. Farene, ai angangsingidumudamuktadi ai angamba mating pangjage. Matungdadi sigumba thabakse tawbiranuko. Banuna matamduda aigi address lauki. Aduga angangsinggi paisa thabagi matam yaubuga ningthemna paisa thilaki. Aisu chumna hanagi more chatpadi adum chali. Aduga phataba karbadi tawdre. Matam kharagi matungda nongma khabarda angang senabinaba mi pamjaina hamlakpada aina akupa marol hangbadadi ibungo ningthimgi machanupi junse oirambadagi ai yumsida lairakibani. Ichasingisu ningthemna loina honabikre. Sanaraina ine dadase yam phaiko minungsi yam lei. Nongmata migi mangnaba tawdabani. Aduga karigino khangde. Isor mana asuk phakraba mabu wahanbi ise. Sanarai nungaitana. Ine ai isor mabudi tasingna warawi. Michang mikhayam nai. Banuna khangdre kari haigadabano. Ibi manang lakpase ine diyam harawi. Handak ibungona harawzaba sigumna aina yumsida laibudagi uba phanglaktribani. Ningthemna ibi manangbu nungsijabase nangna khangbiyuko. Ibi manasu mabu nungsibiyu. Ine ihi matamse yam thengla male. Film sisu loira male tawrise. Angang sisu kayada nungaina natambak sida tumlino yung. Chalo chalo phamungda sumbiruro. Ine su tumlurage ko. Sanare angangdo sumna wakal khali. Karigino ngasi dadana tumin leiriba. Angang sibu ithadagi munge tawriba. Kanana kari haraklabasano. Natraga ibu yumsida leheningdrabasalo. Madudi mandi. Dadana ibu nungsijai haibasu ai khangi. Ningthemsu phanadi kuire tumthanabu honarido. Adobu tumthabadi yade. Aina ngasi sanarida utkiba matawdo karino. Mana ibu wararonggadra. Karigumba mana yumse thadoktuna chatkhraga madi kadaida leirugani. Ichagidamakta asuk wajarbi mangonda aina mina ngangningba ngangjasanu. Ai karimta khalarogi. Phone do puthokhtuna sanaregi ngasai angang school chalamdaina namkiba photo do mathang yengi. Junna harauna nokjaba sanaregi thamoi huba momon minok. Ningthemsu nokfetawre. Sanarai ai nangi minok to punchi chupa adumang yenga phangan biyuko. Sanarai ai nangbu nungsi. Ningthem magi phone dudagi Sanarai gi Jio number duda message ama thajali. Sorry. Sanarai su phone da makola mata duda yenglubada ningthem gi SMS to ure. Nokfe tawje chimbaldo reply hanki. It's okay.